National Food Security Act NFSA amasung Pradhan Mantri Garib Kalayan Yojana gi makhada tha khuding gi meeyamda piba cheng Thoubal District ki Tentha meeyamgi oina Fangdaba tha 8 sure mari leinabasing athubada mityeng changbiyu haina Meira Paibi Ima ibel singna leingakki pukning chingsillakli. Ngasi nungthil Thoubal District Mini Secretariat Complex ta paumi singa unaba amada Meira Paibi gi luchingbi moirangthim sanatombi na fongdorakpada NFSA amasung PM Garib Kalayan Yojana gi makhada tha khuding gi piramba cheng Tentha meeyamgi oina haukiba December thadagi hauzik June tha faubada amukhak April thada yenki. Hiramasi gi matangda ngasi Meira Paibi Ima ibel singna District Supply Officer Thoubal unazagi haibada masa karamdabadagi unaba fanglakide. Hauzik oiriba Manipur gi fibam asida wabana khamthenglaba matam asida meeyamgi pifam thokpa cheng fanghandaba haibasi meeyam chara helaga sijakro haibaga chap manai. Maramaduna hiramasida leingakki mapi mapa oiriba Chief Minister na mityeng changbiyu haina pukning chingsillakli. Thagi oiba Chengyen dabaje hui tha 8 sure tha 8 ke manungda April khak yengi April mamai da yengi adu khakta mangai ri tai tha ji am da yen bidre masigi cheng ji kada jal laibano haibado akhoi gi angam mathau sing na masi angtang mieng changbiraga akhoi praja miyam da phanghanbiu masi athuba matam da phanghanbi da taraka di akhoi praja miyam na akan ba khongjang jangchal lakani haiba wafam dini.